Ngara numida weram phongkiba panam pause digi marueba pau khara khangatsaraga miyamda khudo tamjage Naga area da kuki so group ke camping thambidana ba Prime Minister da taksingkhrei Naga area da kuki so group ke designated camping thambidana ba amadi sugi ground ro thogadina Manipur da santi amasung tangdu laita handreba asigi matangda amu hana kumna yingsimba Police Naga Coordination Committee FNCC Infalna ngachi Manipur gi Governor Ajay Kumar Balage khuthangda Prime Minister da memorandum piduna taksingkhrei Memorandum aduda Manipur gi Naga area singda suzanariba kuki maintain group singi camp sing thamjilaknaba thorang tawriba asi khudakta lepnaba thabak lokhatpiyu camp sing mayek sengna kuki gi area da thambiyu haukiba matam khara asida kuki maintain singa Naga gi lamsingda changsilaktuna hingsa gi thong kaya chatharakliba asi khudakta lepnaba thabak lokhatpiyu haina PM gi pukning singki Zerol aduna makataraduna Su agreement sign tongnariba mihusing kuki group na ground rule thugaiba thabak sing chathaduna communal harmony national security da saungna singnari maram asina Naga area da hauzik laidiba camp sing amadi naungna thamnaba hotnarakliba ase Naga miyamna yaba ngamloi kharang wifi amasung colon area asisu Naga gi ipai puna thambiramba mafam singni Naga gi lam khopchinaba thabak tawrakliba hena achauba irang ama tholakpa yai haba wafam su thamlei memorandum aduna kuki khulai fiber singa Naga gi lamda changsilaktuna Naga misa miyamgi mathakta chathakhiba thodok maru oina kumjali sing aniga sumna kunga homdogi mastara dagi chahi asigi jon taraga manga fawada chathakhiba hingsa gi thodok su mayek singna palle lonina kuki group singa sina gararul thugajuna michamna toina na maikap sinduna aki akhang pibagi thawong sing chathabagi mathakta Naga gi lam khopchilaktuna makhoigi bunker sing massive structure kaya sajilakli Naga gi area da changsilaktuna park sana umong kokthokuna popi pambi sing thajilakli Naga gi khol sing longsai kafidai sai nungang thangbuk laimanai tingpui satang Naga sing da toina kuki meton singna attack chathaduna aki akhang piri haina su Zerol aduna palle memorandum aduna aroibada Naga gi area da su camp thambiganu Su agreement makha chathabiganu German Tiger Road sembagi thabak khudakta thingbiyu Sugi ground rule thugaiba singi mathakta akaknaba matamgi manungda thigapagi thabak chathabiyu Sapre administration gi demand Naga gi lam inchi ama sokpa yaroi haba wafam su panduna PM gi pukning singki makha tarapa pauda PK Goyal Chief Secretary oina charge puba haukhre Punit Kumar Goyal PK Goyal na ngasidagi Manipur gi Chief Secretary oina charge puba haukhre All Secretary ngasi pangthokiba asamba tharam amada hanagi Chief Secretary Prasanta Kumar Singana Punit Kumar Goyal da Chief Secretary gi phamsinakhi ngasi gi tharam aduda saruk yakhiba makok thongba government official singna nauna Chief Secretary oiraba Punit Kumar Goyal bo taramna opaga loinana Prasanta Kumar Singabusu mahakna Chief Secretary oina leiringai matamda Toramba thabok singthakhi lising masama pamogdraga mathoi IAS cadre officer Punit Kumar Goyal ngarang Imphal thunglavaga Commissioner Home Ashok Kumar na taramna okay mahapu Manipur gi Chief Secretary oina cabinet ki appointment committee na tha asigi taraga tarukta appoint tawkhibani Punit Kumar Goyal New Renewable Agency gi secretary oina phampurambagi mathakta Goya gi Chief Secretary su oiramki Mark South Delhi Municipal Corporation ki Commissioner amadi National Commission for Scheduled Tribes ki Commissioner su oiramki makha tarapa pauda accident da ani sirei Churachandpur district ki thingai phada thokhiba lambi gi accident da naha ani yaokhidre haidei yaokhidraba sing adude M Semok Village dagi Lunjang Thangkhong sai saikun ga manga apopa thangkap atopa mioi aduna Langning Village dagi Thangting Pau Lungphang saikun ga manga apopa Thanglan kawi haidei pawa sina thaudo asingara numidang pung tare khar helakpada thokibani yaokhidraba mioi ani adu motorbike amada thauduna lamkarom dagi thingai 5 village ki lambi mataida khamduna leiba truck amada thomjimbadagi yaokhidabani haidei makha tarapa pauda yum mai chakhre Imphal West district ki manung chanba Lamphel sana kaithia da leiba asamba yum ama mai chalakpadagi Manipur Fire Service na matam chana kanba ngamhore mai chapagi thaudo adu ngasi ayuk nonga lamdai pung 2:82 tabada thokibani
Mai chakliba yum aduda lairambani haiba miyoi anisu fire service ki team aduna matam chana kanba ngamhore hairi. Fire service na kanba ngamkharaba miyoi adudi hapta golapti degi wangmayum sadana Ahmed amadi Bisnupur Ward number 7 degi wahengbam Pramod Singani makhoi animak Manipur Fire Service ki kangu aduna kallaba matung Rims Hospital da putuna medical statement chathanaba sinaramle hairi. Makhatarapa pauda BJP NE status meeting da Manipur gi yaokhidre. Ngarang Guwahati da leiba Patna Bhavan da pangthokiba Bharatiya Janata Party BJP North East status meeting da BJP Manipur Pradesh yaudana atay North East singi BJP gi organization singi mayu singkhaktana saruk yadana pangthokre. BJP Manipur Pradesh manungda problem laibana mifam adu yaokhidrabra natraga center na hauzik lairiba BJP Manipur Pradesh ki organization asi maming khaki thambana ngarangi mifam aduda yaungnaba invitation piraktabana yaudribra haibagi wafam tholakle. North East da leiba state singi manungda lising aniga supna kun gohumdoigi May 3 dagi tholakhibi rang asi hauzik phawba chap chaba waroi simpurakpa ngamdana lairibani. Phibam asina BJP North East state singi meeting da Manipur gi wafam khanaba yaba adu BJP Manipur Pradesh ki mihut amata mifam aduda yaokhidaba asi atamnana BJP gi national leader singna kauraktabagira natraga kauraklaga atamnana chatribra haiba chap chana khangba ngamdre. Makhatarapa pauda soO camp sing thugainaba Naga singna PM da memorandum pisingkre. Naga singna khundaba amasung masiga naknaba mafam singda lairiba soO camp sing khudakta thugainaba amasung kuki singi sapra administration tanbada Naga gi lam inji ama phawba so aloidabani haiba yaungna demand manga yawba memorandum ama Manipur gi governor gi khuthangda Prime Minister Narendra Modi da pisinduna Naga singi body da taksingkre. Foothill Naga Coordination Committee FNC sina Prime Minister da pisingkiba memorandum aduda taliba demand singi manungda Manipur gi Naga singna khundaba mafam sing natraga masigi akoiba mafam singna lairiba soO camp sing khudakta lathokadabani. KNO UPF amasung atay kuki maintain group singi soO agreement thugaiba sing aduga matam chupagi oina soO sangdoktaba amasung mapung phana soO lathokadabani. Criminal elements singbu hena masak takpa amasung Naga singi territory rights sing khongawngnaba Jaraman Road natraga Tiger Road sembagi thabak khudakta lefhangadabani. soO gi makhada lairiba group singna ground rule thugariba sing adu thijinnaba awangba thaki inquiry commission ama sembaga loinana mara leiba sing amata ngapidana akangnaba matamgi manungda legal prosecution pinaba thabak lakhotkadabani. Kuki singna tokhaiba lengak tanba matamda lamdam asida imunai mutanaba thodok thoandanaba Naga singi pai puna thamlamba lamsing so aloidabani haiba yauri. Lamdam asigi Naga singna santi amasung punna hingminabagi thak wanglaba magul adubu ngaktuna lakli. Adubu aikhogi lam ikai khumnaba amasung safaba phibam ngaknabagi damaktadi amasung masida singnadoklabadi santi ngalaktabasu yai hairi. Makhatarapa pauda lamjingbana namthak tawraga sel khomgatkibagi case ED ne investor singda pithokadabani. Lamjingba finance tagi phagalakhiba lupa crore 63.52 rom gi lanthum sing makhoina namthak tawraga sel khongat pikhraba investor singda pithoknaba thabak laukhale haina Enforcement Directorate Imphal Subzone press thadorakpa jerol amana phongdorakli.